ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯄꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯅꯟꯗꯣꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯅꯟꯗꯣ ꯃꯨꯔꯇꯤ ꯑꯗꯣ ꯇꯥ ꯄꯥꯏꯔꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯍꯥꯛ ꯍꯔꯥꯎꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯌꯨꯝ ꯌꯧꯗ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯨꯔꯇꯤ ꯑꯗꯣ ꯄꯨꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯨꯔꯇꯤ ꯑꯗꯣ ꯐꯃꯨꯡ ꯃꯈꯥꯗ ꯂꯩꯕ ꯎꯄꯨ ꯃꯆꯥ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯩ꯫ ꯃꯨꯔꯇꯤ ꯑꯁꯦ ꯄꯨꯔꯛꯂꯒ ꯑꯩꯅ ꯐꯪꯗꯣꯏꯁꯤꯅ ꯀꯔꯤꯅꯣ? ꯃꯥꯒꯤ ꯂꯟ ꯊꯨꯝꯗꯨꯔꯥ? ꯅꯠꯇ꯭ꯔꯒ ꯃꯨꯔꯇꯤ ꯍꯨꯔꯥꯟꯕꯒꯤ ꯗꯟꯗꯤ ꯑꯣꯏꯗꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯀꯃꯂꯥꯅ ꯁꯤꯔꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯃꯥꯅ ꯃꯕꯨꯡꯗ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯂꯩꯇꯥꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯎꯆꯦꯛ ꯃꯈꯣꯜꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯟꯗꯣꯗꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯇꯪ ꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯔꯥꯖꯣꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯍꯣ ꯅꯟꯗꯣ, ꯇꯥꯕ꯭ꯔꯣ? ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯑꯣ." ꯅꯟꯗꯣꯅ "ꯀꯩꯗꯧꯔꯦ ꯔꯥꯖꯣ?" ꯔꯥꯖꯣꯅ "ꯀꯤꯁꯟꯒꯤ ꯃꯆꯟꯅꯨꯄꯤ ꯀꯃꯂꯥꯗꯣ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯉꯔꯥꯡ ꯑꯍꯤꯡ꯫ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯃꯨꯔꯇꯤ ꯂꯩꯕ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯁꯤꯔꯝꯕꯅꯤ ꯍꯥꯏ." ꯅꯟꯗꯣ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯋꯥꯈꯜꯗ ꯈꯟꯈꯤ, ꯀꯃꯂꯥ ꯁꯤꯔꯦ ꯍꯥꯏꯕ? ꯃꯥꯕꯨ ꯋꯥꯟꯊꯕꯗꯒꯤ ꯅꯠꯇꯕ ꯑꯁꯦꯡꯕ ꯁꯤꯔꯕ? "ꯀꯩꯅꯣ ꯈꯜꯂꯤꯗꯨꯕꯣ?" ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯔꯥꯖꯣꯅ꯫ "ꯆꯠꯁꯤꯜꯂꯛꯑꯣ ꯊꯨꯅ, ꯃꯤ ꯂꯣꯏ ꯋꯥ ꯂꯥꯎꯅ ꯍꯧꯔꯕꯅꯤ." ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯔꯥꯖꯣꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯈꯟꯈꯤ, ꯑꯁꯦꯡꯕ ꯑꯩꯕꯨ ꯀꯤꯁꯟꯅ ꯀꯃꯂꯥ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯖꯥꯠꯂꯥ? ꯔꯤꯌꯥꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯪꯂꯛꯑꯝꯃꯤ꯫ ꯅꯟꯗꯣꯅ ꯀꯃꯂꯥꯕꯨ ꯋꯥꯟꯊꯍꯟꯕ ꯅꯠꯇꯕꯤꯗ ꯍꯥꯠꯇꯣꯛꯈ꯭ꯔꯕ? ꯃꯃꯥꯅ "ꯍꯣꯏ, ꯅꯟꯗꯣꯅ ꯀꯃꯂꯥꯕꯨ ꯍꯥꯠꯇꯣꯛꯈꯤ, ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯄꯗꯤ ꯅꯠꯇꯦ, ꯃꯤꯍꯧꯕꯒꯤ ꯃꯌꯥꯏꯅ꯫ ꯑꯗꯨꯕꯨ ꯀꯃꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯨꯔꯇꯤ ꯑꯗꯨꯗꯤ ꯃꯥꯡꯈꯤ, ꯀꯤꯁꯟꯅꯗꯤ ꯃꯌꯥꯝꯗ ꯋꯥ ꯂꯣꯠꯂꯤ." ꯔꯤꯌꯥꯅ "ꯀꯩꯒꯤ ꯂꯣꯠꯂꯤꯕ?" ꯃꯃꯥꯅ "ꯀꯃꯂꯥ ꯑꯗꯣ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯔꯒ ꯁꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ." ꯃꯤ ꯑꯃꯠꯇꯅ ꯋꯥꯍꯪ ꯑꯃꯐꯥꯎ ꯍꯪꯕ ꯉꯝꯈꯤꯗꯦ꯫ ꯀꯤꯁꯟꯗꯤ ꯈꯪꯏ ꯃꯨꯔꯇꯤ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕꯗ ꯀꯃꯂꯥ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯕ꯫ ꯃꯥꯅ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯊꯤ ꯊꯤꯈꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛ ꯀꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯁꯦꯡꯕꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯂꯕꯗꯤ ꯁꯥꯒꯩ ꯑꯁꯦ ꯆꯦꯟꯊꯒꯗꯧꯔꯤꯕꯅꯤ꯫ ꯔꯤꯌꯥꯅ "ꯑꯗꯨꯗꯤ ꯅꯟꯗꯣꯗꯣ ꯀꯦꯝ ꯇꯧꯍꯧꯗꯕ꯭ꯔꯥ?" ꯃꯃꯥꯅ "ꯍꯣꯏ, ꯃꯥꯕꯨꯗꯤ ꯀꯦꯝ ꯇꯧꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯨꯔꯇꯤ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ, ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯣꯏꯔꯝꯒꯅꯤ, ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄ ꯑꯀꯤꯕꯇꯅ ꯌꯣꯝꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯁꯟꯅ ꯃꯍꯥꯛꯄꯨ ꯃꯆꯟ ꯍꯥꯠꯄ, ꯃꯨꯔꯇꯤ ꯍꯨꯔꯥꯟꯕ ꯃꯤꯗꯨꯅꯤ ꯍꯥꯏꯅ ꯈꯪꯈꯤꯗ꯭ꯔꯅ ꯑꯀꯤꯕꯅꯇ ꯌꯣꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯁꯥꯏꯑꯣꯟꯅ ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ, ꯃꯥꯏꯕ ꯔꯥꯃꯦꯁ." ꯔꯤꯌꯥꯅ "ꯃꯥꯏꯕ ꯔꯥꯃꯦꯁ ꯍꯥꯏꯕ? ꯃꯥ ꯀꯅꯥꯅꯣ? ꯑꯗꯨꯒ ꯅꯟꯗꯣꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯀꯩꯒꯤꯅꯣ?" ꯃꯃꯥꯅ "ꯔꯥꯃꯦꯁ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯤꯁꯟꯒꯤ ꯌꯨꯝꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ ꯃꯈꯣꯏꯅ ꯈꯣꯏꯔꯝꯂꯤꯕ ꯂꯥꯏ ꯑꯗꯣ ꯀꯔꯤ ꯂꯥꯏꯅꯣ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯑꯔꯥꯏꯕ ꯄꯨꯖꯥ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯟꯗꯣꯅ ꯈꯪꯂꯛꯈꯤ, ꯔꯥꯃꯦꯁ ꯅꯠꯇꯅ ꯃꯁꯤꯒꯤ ꯂꯥꯏꯁꯦ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ ꯍꯥꯏꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯅꯟꯗꯣꯗꯣ ꯔꯥꯃꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ." ꯔꯤꯌꯥꯅ "ꯏꯃꯥ, ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ? ꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯏꯃꯥ?" ꯔꯥꯃꯦꯁꯅ ꯅꯟꯗꯣꯗꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯨꯔꯇꯤ ꯑꯗꯣ ꯂꯥꯏ ꯅꯠꯇꯦ, ꯃꯗꯣ ꯑꯩꯒꯤ ꯃꯔꯤꯒꯤ ꯑꯣꯏꯕ ꯂꯥꯏ ꯑꯃꯅꯤ꯫
ꯃꯉꯣꯟꯗ ꯏ ꯀꯠꯇꯨꯅ ꯈꯣꯏꯔꯝꯖꯔꯒ ꯁꯦꯜ ꯊꯨꯝ ꯄꯤꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯟꯗꯣ ꯑꯉꯥꯎꯕꯒꯨꯝ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯤꯑꯣꯏ ꯄꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯏ ꯑꯗꯣ ꯀꯔꯝꯅ ꯂꯥꯠꯀꯅꯤ ꯈꯣꯏꯔꯝꯒꯅꯤ ꯈꯪꯗꯕꯅ ꯀꯅꯥꯕꯝ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯥꯏꯕ ꯔꯥꯃꯦꯁꯀꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯜꯂꯕ ꯑꯍꯣ ꯑꯇꯦꯛꯅ ꯌꯣꯝꯂꯕ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯟꯗꯣꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯕꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯅꯨꯡꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯏꯕ ꯑꯗꯨ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯏꯔꯕ ꯄꯥꯞ ꯑꯃ ꯇꯧꯈꯤꯕꯒꯨꯝ ꯎꯪꯗꯨꯅ ꯂꯩ꯫ ꯅꯟꯗꯣꯅ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ "ꯈꯨꯔꯥ ꯃꯥꯏꯕ, ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯔꯨꯕ ꯄꯨꯖꯥ ꯑꯃ ꯇꯧꯈꯤꯕꯗꯣ." ꯃꯥꯏꯕꯅ "ꯍꯥ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ?" ꯅꯟꯗꯣꯅ "ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ, ꯀꯤꯁꯟꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯒꯤ ꯑꯣꯏꯕ ꯂꯥꯏ ꯑꯗꯣ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ." ꯔꯥꯃꯦꯁꯅ "ꯅꯟꯗꯣ, ꯅꯪ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ? ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯈꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯛꯄ ꯇꯥꯔꯦꯅꯦ." ꯅꯟꯗꯣꯅ "ꯅꯠꯇꯦ ꯃꯥꯏꯕ, ꯑꯩ ꯑꯃꯝꯕꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯤ꯫ ꯀꯤꯁꯟꯁꯨ ꯑꯗꯨꯒꯤ ꯂꯥꯏꯗꯣ ꯈꯣꯏꯔꯝꯕꯗꯒꯤ ꯏꯅꯥꯛ ꯈꯨꯟꯈꯤꯕ ꯅꯠꯇ꯭ꯔꯅꯦ? ꯑꯗꯣ ꯍꯥꯏꯕꯤꯔꯣ, ꯃꯗꯨꯒꯤ ꯂꯥꯏꯗꯣ ꯀꯔꯤ ꯂꯥꯏꯅꯣ?" ꯔꯥꯃꯦꯁꯅ "ꯅꯪ ꯈꯪꯕ ꯉꯝꯂꯣꯏ ꯅꯟꯗꯣ, ꯃꯗꯨ ꯑꯆꯝꯕ ꯂꯥꯏ ꯅꯠꯇꯦ꯫ ꯑꯩ ꯑꯇꯩꯗꯗꯤ ꯍꯥꯏꯕ ꯉꯝꯂꯔꯣꯏ꯫ ꯅꯪ ꯆꯠꯂꯣ, ꯅꯪ ꯅꯌꯨꯝꯗ ꯊꯨꯅ ꯆꯠꯂꯣ." ꯅꯟꯗꯣꯅ "ꯃꯥꯏꯕ, ꯑꯩꯅ ꯂꯥꯏꯗꯨ ꯎꯔꯦ꯫ ꯀꯃꯂꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯑꯩꯅ ꯂꯣꯟꯅ ꯌꯦꯡꯍꯧꯔꯦ꯫ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯔꯣ, ꯀꯔꯤ ꯂꯥꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯣ." ꯃꯥꯏꯕ ꯑꯗꯨꯅ "ꯐꯔꯦ ꯅꯟꯗꯣ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯒꯦ꯫ ꯅꯪ ꯑꯗꯣ ꯈꯪꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯂꯣꯏꯔꯅꯤꯗꯣ꯫ ꯃꯗꯨ ꯑꯔꯥꯏꯕ ꯂꯥꯏꯗꯤ ꯅꯠꯇꯦ, ꯃꯈꯣꯏꯅ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯁꯥꯟꯅꯕ ꯕꯨꯠ ꯑꯃꯅꯤ꯫ ꯃꯗꯨꯒꯤ ꯂꯥꯏ ꯑꯗꯣ ꯅꯨꯡꯅ ꯁꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕꯨꯠꯀꯤ ꯊꯋꯥꯏ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯖꯥ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯌꯥ, ꯃꯥꯒꯤ ꯃꯃꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯃꯔꯤ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯅꯤ ꯑꯃꯅ ꯊꯥꯡ ꯃꯈꯨꯠ, ꯑꯃꯅ ꯏꯅ ꯄꯤꯛ ꯊꯜꯂꯕ ꯇꯦꯡꯀꯣꯠ ꯑꯗꯨꯒ ꯈꯨꯠ ꯑꯃꯅ ꯀꯔꯤꯅꯣ ꯑꯃ ꯄꯥꯏꯔꯤ꯫ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯃꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯑꯣꯏꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯕꯨꯠ ꯁꯥꯟꯅꯗꯨꯅ ꯄꯨꯖꯥ ꯇꯧꯕꯁꯦ ꯁꯦꯜ ꯊꯨꯝꯒꯤ ꯑꯅꯝꯕ ꯑꯣꯏꯒꯜꯂꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯐꯖꯅ ꯈꯣꯏꯔꯝꯕ ꯉꯝꯕ ꯃꯤꯗ ꯂꯣꯏꯅ ꯄꯤ꯫ ꯁꯅꯥ ꯂꯨꯄꯥ, ꯁꯦꯜ ꯊꯨꯝ ꯑꯄꯥꯝꯕ ꯂꯣꯏꯅ ꯄꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ ꯃꯥꯅ ꯀꯔꯤꯅꯤ? ꯏ, ꯑꯗꯨꯁꯨ ꯃꯤꯑꯣꯏꯕꯒꯤ ꯏ꯫ ꯀꯤꯁꯟꯅ ꯑꯍꯥꯟꯕ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯂꯥꯏꯗꯨꯗ ꯄꯤꯈꯤ꯫ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯥꯏꯗꯨ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯈꯛꯇꯅ ꯁꯦꯕꯥ ꯇꯧꯕ ꯈꯣꯏꯔꯝꯕ ꯌꯥꯏ꯫ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 19 ꯁꯨꯔꯗꯤ ꯈꯣꯏꯔꯝꯕ ꯁꯦꯕꯥ ꯆꯪꯕ ꯌꯥꯔꯦ꯫ ꯃꯥꯒꯤ ꯄꯨꯖꯥꯗ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯐꯖꯅ ꯁꯣꯜꯂꯒ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕꯗꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯟꯗꯣꯅ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯤꯁꯟꯒꯤ ꯃꯆꯥꯗꯣ ꯅꯥꯔꯒ ꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯕ? ꯂꯥꯏ ꯑꯗꯨꯗ ꯀꯠꯈꯤꯕ ꯑꯣꯏꯔꯦ." ꯃꯥꯏꯕ ꯑꯗꯨꯅ "ꯍꯣꯏꯅꯦ ꯅꯟꯗꯣ, ꯅꯪꯅ ꯂꯥꯏꯗꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯗꯣ ꯂꯥꯏꯗꯨꯗ ꯀꯠꯊꯣꯛꯄ ꯉꯝꯒꯗ꯭ꯔꯣ? ꯆꯠꯂꯨ ꯅꯟꯗꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯔꯅꯤ." ꯅꯟꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯤꯍꯨꯟ ꯑꯗꯣ ꯆꯤꯡꯒꯥ ꯆꯤꯡꯒꯨꯝ ꯂꯩ꯫ ꯆꯞ ꯂꯦꯞꯂꯒ ꯈꯜꯂꯤ꯫ ꯂꯥꯏ ꯑꯗꯣ ꯅꯨꯡꯅ ꯁꯥꯕ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯝꯗ꯭ꯔꯕ, ꯕꯨꯠꯅ ꯏ ꯊꯛꯄ ꯑꯣꯏꯔꯕ? ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯅ ꯈꯜꯂꯨꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯇꯥꯅꯕ ꯑꯣꯏꯔꯝꯂꯕ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯟꯗꯣ ꯃꯥꯏꯕꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯖꯤꯟꯗ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯤꯁꯟ ꯑꯃꯗꯤ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯈꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯀꯤꯁꯟꯒꯤ ꯃꯃꯤꯠ ꯑꯗꯣ ꯃꯩꯗꯒꯤ ꯍꯦꯟꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯠꯀ ꯃꯥꯟꯗ꯭ꯔꯦ꯫ "ꯑꯣꯛꯇꯕꯒꯤ ꯃꯆꯥ, ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯅꯪꯅ ꯑꯩꯒ ꯂꯝꯕꯥ ꯇꯧꯒꯦ ꯈꯜꯂꯤꯕ?" ꯑꯁꯨꯝꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯤꯁꯟꯅ ꯅꯟꯗꯣꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯟꯗꯣꯅ "ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯨ ꯁꯥꯔ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ." ꯀꯤꯁꯟꯅ "ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯅꯪꯁꯦ ꯑꯩ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯂꯕ ꯅꯠꯇ꯭ꯔ?
ꯍꯥꯏꯔꯒ ꯔꯥꯖꯣꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯔꯥꯖꯣ: ꯆꯨꯝꯃꯦ ꯁꯥꯔ꯫ ꯅꯟꯗꯣꯅ ꯃꯗꯨꯒꯤ ꯑꯍꯤꯡꯗꯨꯗ ꯆꯦꯟꯈꯤꯕꯗꯣ ꯑꯩꯁꯨ ꯎꯍꯧꯏ꯫ ꯅꯟꯗꯣ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯗꯤ ꯁꯥꯔꯒꯤ ꯃꯆꯨꯝ ꯆꯥꯔꯤꯕꯅꯤꯅ ꯍꯥꯏꯗ ꯌꯥꯗꯦ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯤ꯫ ꯅꯟꯗꯣꯒꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯔꯥꯖꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯔꯥꯖꯣ, ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯕ ꯃꯥꯡꯍꯜꯂꯕ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯁꯥꯔ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯀꯤꯁꯟꯅ: ꯑꯩ ꯈꯪꯉꯤꯗ ꯃꯗꯨꯒꯤ ꯂꯥꯏꯗꯣ ꯍꯨꯔꯥꯟꯕ ꯃꯤ ꯑꯗꯣ ꯃꯥꯏꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ, ꯃꯗꯣ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯂꯥꯏ꯫ ꯂꯥꯏ ꯑꯐꯠꯇꯕ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯍꯜꯂꯤ, ꯃꯥꯅ ꯊꯋꯥꯏꯁꯨ ꯂꯧꯏ꯫ ꯑꯩꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯀꯀꯥꯒꯤ ꯊꯋꯥꯏ ꯀꯛꯇꯨꯅ ꯌꯥꯝ ꯋꯥꯅ ꯐꯪꯖꯔꯤꯕ ꯂꯥꯏꯅꯤ꯫ ꯅꯟꯗꯣꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯂꯥꯏꯗꯣ ꯊꯤꯟꯖꯔꯛꯂꯒꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯏꯇꯨ ꯏꯆꯥꯒꯤ ꯈꯜꯂꯒ ꯑꯩꯕꯨ ꯈꯟꯕꯤꯌꯨ꯫ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯤꯁꯟꯅ ꯃꯈꯨꯠꯇ ꯑꯔꯪꯕ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯨꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯊꯣꯔꯛꯂꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯇꯧꯕꯤꯍꯧꯅꯤ? ꯉꯁꯤ ꯅꯪ ꯑꯩꯒꯤ ꯏꯈꯥꯗ ꯊꯕꯛ ꯁꯨꯔꯤ, ꯍꯌꯦꯡꯅ ꯅꯪꯒꯤ ꯅꯆꯥꯅ ꯑꯁꯨꯝꯅ ꯃꯊꯪ ꯑꯩꯒꯤ ꯏꯈꯥꯗ ꯁꯨꯔꯒ ꯃꯤꯅꯥꯏꯒꯨꯝ ꯍꯤꯡꯍꯧꯒꯗꯧꯕ꯫ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯇꯥꯔꯤ, ꯑꯩꯅ ꯄꯩꯁꯥꯒꯤꯗꯃꯛ꯫ ꯈꯪꯂꯕ? ꯍꯥꯏꯔꯝꯂꯒ ꯀꯤꯁꯟꯅ ꯅꯟꯗꯣꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ꯫ ꯅꯟꯗꯣ ꯂꯩꯕꯥꯛꯇ ꯍꯥꯏꯊꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯑꯄꯤꯛꯄ ꯏꯃꯨꯡ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯣꯛꯃꯤꯔꯕ ꯁꯛꯇꯝ, ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯅꯣꯛ ꯅꯣꯛꯂꯗꯨꯅ ꯂꯧꯕꯨꯛꯇ ꯁꯥꯟꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯄꯤꯛꯂꯕ ꯂꯩꯕꯥꯛꯀꯤ ꯌꯨꯝ ꯉꯁꯤꯗꯤ ꯍꯪꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯟꯗꯣ ꯑꯗꯣ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯝꯂꯒ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯏꯪꯕ ꯍꯧꯈ꯭ꯔꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯨꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯀꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯂꯤ꯫ ꯃꯈꯣꯏꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯌꯥꯅ ꯁꯦꯜ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯕꯝꯅꯨꯡꯗ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯑꯁꯦꯡꯕ ꯊꯤꯖꯤꯟꯕ ꯍꯣꯠꯅꯔꯨꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯆꯤ ꯃꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯁꯨ ꯀꯌꯥꯅꯤ꯫ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯊꯋꯥꯏ ꯃꯥꯡꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ꯫ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯑꯣꯏꯔꯕꯁꯨ, ꯍꯣꯡꯂꯛꯂꯤꯕ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯕ ꯀꯌꯥ ꯂꯩꯔꯛꯂꯕꯁꯨ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯃꯨꯊꯠꯄꯗꯤ ꯀꯅꯥꯅꯁꯨ ꯉꯝꯂꯛꯇ꯭ꯔꯤ꯫